हेना खंथरुब तौरुदना लिंजेल गारीदगी फटकुम थकी वा मखा ताबगा नंगहौदे हेंथोइबा लिंजेल न चटखिबा माइकैदुदा अदुमक येंगदुना लेहौई आइदि काउथोरे हाबा मयामदु लिंजेल द पुन्ना येंगलई मोनाना हाइरई नंग चट्रिबा हौजि फावबा लिंजेल मोनाना हंगबगा दु खुंबीबा नत्ते मयागदु इहि गलदुना हाइरई अस ऐसे येंगो पुरा काउथोरे हाबा दावंगा साउनुको आई वखलसे ओइहौद्रे दुनाने फोन तौरके हारमगा अदुम तौद्रे याइदा काउगलिसे फरिने काउयाददना मथा सारबने आइदि ओमेक्स नकलदा ओंथोक्तुना मतोमदा सोली नुपी ममांगदा फागी तौरिबा काइदुनिने माइसे रासिसे याउद्रेदा ओइबा ngawragadi chakhinuko chaloida मोना नोटबुक तो लिंजेल द पिरई लिंजेल नोटबुक तो लौरदुना हाइफेट हांगदोगा येंगी अदुगा नोकफेट तौना सिवरदी यारनी थैंक यू दावांगम अदाइना हाइनागुमसे अंगम मतेंग पांगनाबने खनसे आइखोइनसु नखोइदगी मतेंग लौबा मतांग लाखिनिदा होय अदुम हाइनसेदा अदो आइ ngasiगिदि थोख्रगे मी ngairiye कोना पुनसे दावांगम दावमेक्स होय होय आये आइगिदि रेडी ने मोना थोइको लिंजेल चटख्रे अहुमदसु वारी वताई ngaihak aduk samthahori असुमना हेंथोइबगा लिंजेल गसु लैगदबा पोचै खैदु लैरदुना थोरई अदुगा अनिदु कॉफी कप अमममता थौसे हाइदुना शोरूम दुगी नाकलदा लैरिबा कैफेदुदा चंगई कै जासगे चाबदी चारोइसे थेंगनिए दायनथोय से कइनो सिबो फुरिने कइगी फुरिनो दागिने कइनो ए करम कांदा लैरिबा अस वायो ngangibo से लाउरै हाइरो हेंथोइबा नोकफेट तौना लौरदुना कइदोबगी लैरिनो आइना नंगी लैगद्रा हाइरगा आइगिदिने दायनथोइना थबक तौरकांदा कोना मयाम लेहेंदोइने लैरोइगा हाइरसु नमदना लेहेंदोइने आइना निगाइगा तौदोइने केथोय नंग केबदो मिंगोंदा केगनो आइगोंदा तंगियुको तल्ली कैसो लमेनो हेनिना केथोयसना कै हाइगे लमेनोबा को आइगोंदा तंगियोबा लिंजेल हेंथोइबदा याम नुंगसिना येंगलदुना होय हाइबगी माओंगदा ममित्तु इसिलगा मगक अदु नोमई हेंथोइबसु नोकफेट तौरदुना अदुनेबा दायनथोय नुंगसिबा काइसे नुंगसिको कइनो तपना गाउ कइनोने मीना तारगा मसिबो तानिंग तारसनु कइदोरगे किब्रो कइनो ददानगा मीगा को येंगिदुबो कना ताखिनिना पाखलिनो तानिंगदबा मीगा लैब्रो अदुइनाति खांगिदा आइना द नुंगसिजबो आइना तौइ सी हाइरगा लिंजेलदो पैथोखी मुद्स्विंग को तौसे येंगोगो तांजादुदा कॉफी सु यौरई से थौसे थौए अमता थकनिंगदे हाय हाय कइनो मे मसिबो केथोय कॉफी रकनो अमता हेंथोइबा नोकमी लिंजेलदा येंगलदुना लै कइनो येंगकनो नंगसे कमाइ लाकनादोइनो आइबो तालबा नत्रो काइदे हेंथोइबा मसादु टेबल मनाक्ता खजिक चंगसिंदुना कॉफी कप तो लिंजेलगी मखुत्ता पाइसिलई अदुगा तपना हाइरई निगाइ तौरनोसे मरम मोकपनेबा को लिंजेल हेंथोइबदा केगे याउना केरिबनी अयाबा मिदा केजबा हाइबदुनी तसेंगना मा हेंथोइबदा लुपचै करिगिदि लुपपोय अहानबा नुंगसिजखिबा मिसकनी माना केजबा मदुदा हेंथोइबना थेमजरक्पा अदुम कांदता निगाइ चाउबी मागी थमोइगी निगाइदो खरा लाक्सिनजरिबनी हेंथोइबना हाइरई अदो ngasa MU da nanga wari sanabado kanano oh senior ne moidagi notes lawbane yam ka hena close oshindana bhono ko kaigino haise haima nupa ngaktani moido kaino masibo nupa oiraga kaidorage nupa di tinaba loina ba yadro yaye nakshina loina ge khangano haibani ke thoi nupa se
ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯂꯣꯏꯅꯒꯅꯨꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯗꯥ ꯍꯦꯟꯊꯣꯏꯁꯨꯔꯣ ꯑꯣꯟꯊꯣꯛꯄꯅꯤ ꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯀꯣꯐꯤꯗꯣ ꯊꯛꯇꯣꯛꯑꯣ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀꯦꯐꯦꯗꯒꯤ ꯊꯣꯔꯛꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯂꯤꯡꯖꯦꯜꯕꯨ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯒ ꯍꯦꯟꯊꯣꯏꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯦꯟꯊꯣꯏꯕ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯃꯐꯤ ꯍꯣꯡꯅ ꯍꯣꯡꯅ ꯋꯥꯈꯜ ꯈꯜꯂꯤ ꯉꯁꯥꯏ ꯂꯤꯡꯖꯦꯜꯅ ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯊꯕꯗ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤꯕ ꯅꯣꯛꯈꯦꯅ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯌꯦꯡ ꯃꯁꯥꯗꯨ ꯂꯩꯇꯥꯗꯕꯗꯧꯅ ꯇꯧꯈꯤ ꯑꯃꯨꯛꯁꯨ ꯈꯟꯊꯔꯛꯏ ꯍꯦꯟꯖꯤꯟꯅ ꯈꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯝꯕꯜꯂꯤꯕ ꯍꯥꯏꯗꯨꯔ ꯀꯥꯏꯅ ꯈꯟꯖꯔꯛꯏ ꯋꯥꯐꯝ ꯑꯁꯤ ꯂꯤꯡꯖꯦꯜꯗ ꯍꯥꯏꯁꯤꯔꯥ ꯃꯇꯨꯡ ꯊꯦꯡꯅꯒꯅꯨ ꯄꯨꯟꯒꯅꯨ ꯎꯅꯒꯅꯨ ꯍꯥꯏꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯔꯨꯔꯒꯅ ꯑꯃꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯇꯥꯒꯗꯧꯔꯤꯔꯥ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯆꯥ ꯆꯪꯉꯛꯄ ꯎꯍꯧꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯍꯥꯏ ꯀꯔꯤꯅꯣ ꯃꯁꯤꯕꯣ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯏꯃꯥ ꯆꯪꯉꯛꯄ ꯎꯍꯧꯗ꯭ꯔꯦ ꯀꯥꯏ ꯎꯔꯅꯤ ꯑꯗꯨꯛ ꯊꯤꯅ ꯃꯪꯗꯅ ꯂꯩꯔꯒꯕꯣ ꯍꯦꯟꯊꯣꯏꯕ ꯐꯨꯔꯤꯠꯇꯨ ꯍꯥꯏꯐꯦꯠ ꯀꯟꯊꯣꯛꯑꯗꯨꯅ ꯂꯤꯠꯁꯤꯜꯂꯤ ꯃꯦꯝꯆꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯄꯣꯠ ꯆꯩꯗꯨꯅ ꯀꯃꯥꯏ ꯇꯧꯔꯕ ꯌꯥꯔꯅꯤ ꯏꯃꯥ ꯉꯁꯥꯏ ꯂꯩꯔꯛꯑꯦ ꯑꯆꯥ ꯑꯊꯛꯈꯩꯗꯨꯅ ꯍꯌꯦꯡ ꯆꯪꯒꯅꯤ ꯍꯥꯏꯗꯨꯗ ꯂꯩꯔꯒꯦ ꯍꯣꯏ ꯑꯋꯥꯠ ꯑꯄꯥꯈꯩꯗꯣ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯅꯪꯕꯨ ꯏꯕꯦꯝꯃ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕꯣ ꯍꯦꯟꯊꯣꯏꯕ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯁꯥ ꯈꯖꯤꯛ ꯎꯕꯗꯧꯅ ꯇꯧꯈꯤ ꯂꯤꯡꯖꯦꯜꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯒꯤ ꯃꯌꯣꯜ ꯆꯣꯡꯕꯗꯧꯅ ꯇꯧꯈꯤ ꯆꯃꯝꯅꯔꯕ ꯋꯥꯈꯜꯈꯩꯗꯨ ꯃꯃꯤ ꯁꯥꯝꯂꯛꯂꯤ ꯃꯁꯥꯗ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃꯅ ꯅꯟꯗꯨꯅ ꯂꯩꯔꯝꯂꯕꯗ ꯉꯁꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯈꯔꯗꯨꯅ ꯄꯣꯠꯂꯨꯝ ꯑꯗꯨ ꯊꯥꯡꯊꯕꯗꯧꯅ ꯇꯧꯈꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯍꯦꯟꯊꯣꯏꯕ ꯐꯥꯎꯅꯔꯤ ꯍꯧꯖꯤꯛꯇꯁꯨ ꯄꯣꯠ ꯂꯩꯕ ꯃꯥꯒ ꯆꯠꯂꯨꯏꯅꯤ ꯁꯤꯡꯖꯃꯩꯗꯒꯤꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥ ꯁꯨꯕ ꯏꯃꯨꯡꯗꯨ ꯀꯃꯥꯏ ꯇꯧꯒꯦ ꯃꯗꯣꯝꯇ ꯄꯣꯛꯏ ꯃꯈꯣꯏꯒꯤ ꯆꯦꯛꯀꯣꯟ ꯂꯩꯕꯅꯦ ꯑꯗꯨꯗ ꯐꯦꯃꯤꯂꯤ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯕꯅꯦ ꯑꯇꯩ ꯑꯇꯣꯞꯄ ꯑꯃ ꯇꯧꯗ꯭ꯔꯦ ꯅꯨꯄꯤ ꯃꯆꯥ ꯃꯁꯥꯗꯨꯗꯤ ꯀꯃꯥꯏ ꯇꯧꯒꯦ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏ ꯚꯥꯞ ꯌꯥꯝꯅ ꯇꯥꯏ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯃꯥꯅ ꯐꯖꯅ ꯎꯕꯤ ꯍꯌꯦꯡ ꯌꯨꯝꯁꯤꯗ ꯂꯥꯛꯑꯕꯁꯨ ꯑꯦꯗꯖꯁ ꯇꯧꯈꯤꯅꯤ ꯏꯃꯥꯒꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯗꯧ ꯃꯥꯜꯂꯦ ꯂꯣꯏꯅꯔꯒ ꯈꯪꯒꯅꯤ ꯏꯃꯥ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯅꯣꯛꯃꯤ ꯉꯥꯡꯂꯛꯂꯤꯕ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯈꯪꯉꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯇꯁꯦꯡꯅ ꯂꯤꯡꯖꯦꯜꯗ ꯂꯨꯞꯂꯦ ꯍꯥꯏꯕ ꯀꯥ ꯍꯦꯟꯅ ꯀꯣꯊꯔꯨꯕꯒꯤ ꯃꯊꯧ ꯇꯥꯔꯔꯣꯏ ꯈꯪꯉꯗꯨꯅ ꯃꯦꯝꯆꯥꯅ ꯋꯥ ꯁꯝꯖꯤꯜꯂꯛꯏ ꯅꯪ ꯆꯠꯇ꯭ꯔꯤꯀꯥꯟꯗ ꯑꯝꯇ ꯄꯨꯔꯛꯑꯣ ꯁꯛꯁꯨ ꯈꯪꯅꯅꯕ ꯑꯗꯨꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯍꯣꯏ ꯏꯃꯥ ꯃꯉꯣꯟꯗ ꯍꯪꯒꯦ ꯌꯥꯔꯛꯑꯗꯤ ꯐꯅꯤ ꯑꯗꯣ ꯏꯃꯥ ꯃꯥꯗꯤ ꯉꯥ ꯈꯛꯇꯪ ꯆꯥꯕꯅꯤꯀꯣ ꯑꯇꯩ ꯀꯔꯤꯝ ꯆꯥꯗꯕꯅꯦ ꯍꯣꯏꯅꯦ ꯃꯥꯅ ꯆꯥꯕꯗꯣ ꯇꯧꯔꯗꯣꯏꯅꯤꯅꯦ ꯑꯇꯩ ꯇꯣꯛꯈ꯭ꯔꯒ ꯃꯕꯨꯛ ꯃꯄꯥꯎ ꯐꯩ ꯍꯥꯏꯕꯗꯨꯃꯗꯤ ꯇꯥꯕꯗ ꯍꯔꯥꯎꯏ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯈꯪꯒꯅꯤ ꯑꯗꯨꯒꯤꯗꯤ ꯐꯔꯦ ꯆꯥꯛꯀꯤ ꯋꯥꯗꯨꯃ ꯅꯈꯣꯏ ꯑꯅꯤ ꯍꯥꯏꯅꯔꯣ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯋꯥ ꯑꯝꯇ ꯈꯟꯅꯁꯤꯅꯦ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯅꯪ ꯕꯕꯥꯒꯤ ꯋꯥꯅꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯏ ꯍꯥꯏꯌꯦ ꯍꯧꯖꯤꯛꯁꯦ ꯖꯦꯅꯤꯝꯁꯇ ꯂꯩ ꯍꯥꯏ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯏꯃꯥꯗ ꯏꯆꯟꯗ ꯍꯥꯏꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯔꯤꯒꯤꯅ ꯍꯥꯏꯒꯦ ꯃꯥꯒꯤ ꯍꯥꯟꯅꯗꯒꯤꯅꯦ ꯂꯦꯡꯕ ꯊꯤꯟꯕ ꯍꯦꯛ ꯍꯧꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯡ ꯂꯩꯕꯩꯔꯣ ꯍꯦꯟꯊꯣꯏꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯏ ꯐꯅ ꯁꯥꯎꯅꯤꯡꯉꯕꯁꯨ ꯃꯄꯥꯅꯤ ꯈꯟꯊꯔꯨꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯄꯗꯧꯅ ꯇꯧꯈꯤ ꯃꯦꯝꯆꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯆꯤꯟꯗ ꯑꯗꯨꯛ ꯉꯥꯡꯁꯛ ꯇꯧꯕꯒꯤ ꯋꯥꯅꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯃꯣꯏꯗ ꯑꯗꯨꯛ ꯋꯥꯔꯧꯖꯕꯒꯤ ꯇꯧꯕꯅꯤ ꯉꯁꯤ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯏ ꯑꯗꯨꯕꯨ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯑꯗꯨꯃꯛꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯦꯟꯊꯣꯏꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯦꯕꯥꯒꯤꯗꯤ ꯀꯅꯥ ꯂꯩ ꯍꯥꯏꯒꯦ ꯂꯩꯔꯝꯃꯣꯏꯗ ꯀꯅꯥꯛꯇ ꯍꯦꯟꯊꯣꯏꯕ ꯁꯨꯔꯗꯨ ꯐꯨ ꯂꯥꯎꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯥꯝꯊꯣꯛꯏ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ
ꯃꯆꯟꯅꯨꯄꯤ ꯍꯦꯟꯁꯇꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯍꯦꯟꯁꯇꯅ ꯃꯕꯨꯡꯗ ꯀꯤꯔꯞꯅ ꯌꯦꯡꯂꯛꯏ꯫ ꯇꯁꯦꯡꯅ ꯃꯄꯥ ꯄꯟꯕ ꯌꯥꯗꯕꯅꯤ ꯍꯦꯟꯊꯣꯏꯕ, ꯑꯗꯨꯃꯛꯅ ꯃꯄꯥꯒꯤ ꯋꯥꯁꯤ ꯃꯕꯨꯡꯗ ꯍꯥꯏꯕ ꯉꯝꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯏꯆꯟ, ꯍꯥꯏꯔꯛꯑꯣ, ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯍꯦꯟꯁꯇꯅ ꯃꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯃꯦꯝꯆꯥꯅ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯣꯝꯂꯕꯗ ꯍꯦꯟꯁꯇꯅ ꯃꯆꯤꯟꯗꯨ ꯀꯥꯡꯕ ꯍꯧꯔꯛꯏ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯣ ꯑꯣꯐꯤꯁ ꯆꯠꯀꯦꯅ ꯐꯤ ꯁꯦꯠꯄ ꯂꯣꯏꯔꯀꯥꯟꯗ ꯑꯅꯥꯕꯗꯣ ꯍꯧꯔꯛꯑꯦ ꯍꯥꯏ꯫ ꯑꯣꯐꯤꯁ ꯆꯪꯗꯕꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯆꯪꯉꯦ ꯍꯥꯏꯌꯦ꯫ ꯑꯗꯣ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯑꯦ ꯍꯥꯏꯒꯦ? ꯑꯜꯇ꯭ꯔꯥꯁꯥꯎꯟꯗꯤ ꯃꯣꯏ ꯐꯥꯔꯃꯥꯁꯤꯒꯤ ꯃꯤ ꯀꯟꯇꯦꯛ ꯇꯧꯔꯒ ꯂꯧꯔꯦ ꯍꯥꯏ꯫ ꯑꯇꯩ ꯇꯦꯁ ꯈꯔꯁꯨ ꯇꯧꯕ ꯃꯥꯜꯂꯦ꯫ ꯑꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯑꯦ꯫ ꯍꯧꯖꯤꯛꯁꯦ? ꯍꯣꯏ, ꯌꯥꯔꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠꯁꯤꯗ ꯇꯧꯁꯦ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯦ꯫ ꯉꯁꯤꯗꯒꯤ ꯀꯩꯝ ꯆꯥꯔꯅꯣꯅ ꯗ꯭ꯔꯤꯞ ꯄꯤꯔꯒ ꯂꯩ ꯍꯥꯏ꯫ ꯍꯦꯟꯊꯣꯏꯕ ꯃꯀꯣꯛꯇꯨ ꯅꯥꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯗꯨꯅ ꯂꯩ꯫ ꯍꯦꯟꯁꯇꯅ ꯃꯕꯨꯡꯗ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒ ꯂꯩ ꯍꯥꯏꯒꯦ? ꯃꯥ ꯃꯇꯣꯝꯇ, ꯐꯤꯁꯨ ꯑꯝꯇ ꯄꯨꯗꯦ ꯍꯥꯏ꯫ ꯏꯃꯥ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯈꯪꯗ꯭ꯔꯦꯗ ꯑꯩ꯫ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯕ ꯀꯥꯟꯁꯤꯗꯗꯤ ꯍꯦꯛ ꯍꯨꯟꯗꯣꯛꯄꯗꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯝ ꯆꯠꯇꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯏꯃꯥ ꯍꯟꯅ ꯌꯦꯡꯅꯤꯡꯗꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯏꯃꯥ, ꯑꯗꯣ ꯉꯥꯏꯍꯥꯛ ꯌꯧꯔꯨꯕꯅ ꯐꯒꯗ꯭ꯔꯥ ꯏꯃꯥ? ꯈꯪꯗꯦ ꯑꯩꯗꯤ ꯃꯁꯛꯇꯨ ꯎꯔꯒꯅꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯀꯅꯤ꯫ ꯅꯣꯏ ꯊꯣꯛ ꯇꯧꯔꯣ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯆꯥ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯁꯨ ꯀꯔꯤ ꯍꯥꯏꯒꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪꯒ ꯁꯥꯡꯅ ꯀꯥꯝꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯟ, ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ꯫ ꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯁꯤ꯫ ꯐꯤꯔꯣꯜꯗꯨꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯄꯨꯒꯗꯧꯕ ꯌꯦꯡꯉꯣ꯫ ꯍꯣꯏꯗ꯫ ꯑꯃꯅꯤ ꯆꯥꯔꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯍꯦꯟꯁꯇꯅꯥꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯗꯤ ꯂꯥꯞꯇꯛꯅ ꯂꯩ꯫ ꯆꯪꯒꯦꯁꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯈꯩꯗꯨ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇꯗꯤ ꯆꯪꯈꯤꯗꯦ꯫ ꯄꯨꯡ 11 ꯇꯥꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗꯅꯤ ꯍꯦꯟꯊꯣꯏꯕ ꯃꯆꯟꯅꯨꯄꯤ ꯀꯧꯊꯣꯛꯇꯨꯅ ꯑꯍꯤꯡꯗꯨꯃ ꯂꯩꯅꯕ ꯍꯥꯏꯔꯤ꯫ ꯃꯥꯅ ꯃꯄꯥꯟꯗ ꯂꯩꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯅ ꯆꯠꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯂꯤꯡꯖꯦꯜ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯨꯡꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯏ꯫ 11:19 ꯆꯠꯂꯝꯂꯦ꯫ ꯂꯤꯡꯖꯦꯜ ꯇꯨꯝꯃꯝꯗꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯀꯦꯊꯣꯏ? ꯇꯥꯏꯌꯦꯗ꯫ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤꯔꯣ? ꯗꯗꯥ ꯅꯪ ꯃꯄꯥꯟꯗ ꯂꯩꯔꯤꯔꯣ? ꯒꯥꯔꯤ ꯃꯈꯣꯜꯁꯨ ꯇꯥꯏ꯫ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯌꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯄꯥꯈꯠꯈꯤꯅꯨꯁꯦ, ꯀꯩꯝ ꯇꯧꯗꯦ꯫ ꯑꯩ ꯍꯥꯏꯒꯦꯕ꯫ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯒꯦꯗ? ꯕꯕꯥꯒꯤꯅꯦ꯫ ꯂꯤꯡꯖꯦꯜ ꯈꯨꯃꯛꯇꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯍꯦꯟꯊꯣꯏꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯕꯕꯥꯗꯣ ꯁ꯭ꯇꯣꯟ ꯀꯦꯁ ꯂꯩꯕꯅꯦ꯫ ꯅꯍꯥꯟꯈꯩ ꯃꯔꯛꯇ ꯍꯧꯕꯖꯥꯠꯅꯦ꯫ ꯀꯅꯥꯝꯇꯗꯁꯨ ꯍꯥꯏꯗꯕ, ꯏꯃꯥꯅꯁꯨ ꯍꯥꯏꯗꯦ꯫ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯌꯥꯗꯗꯅ ꯂꯥꯛꯄꯖꯥꯠꯅꯦ꯫ ꯑꯗꯨꯒꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯦ꯫ ꯉꯁꯤ ꯇꯧꯗꯣꯏꯔꯣ? ꯍꯌꯦꯡ ꯄꯨꯡ 3ꯗ ꯇꯥꯔꯅꯤ꯫ ꯗꯥ ꯀꯅꯥ ꯂꯥꯛꯀꯦ? ꯏꯆꯟꯒ ꯂꯥꯛꯄꯅꯦ꯫ ꯃꯥꯗꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ꯫ ꯏꯃꯥꯗꯤ ꯂꯥꯛꯇꯕ꯭ꯔꯣ? ꯂꯥꯛꯑꯣꯏ꯫ ꯗꯥꯗꯤ ꯌꯨꯝꯗ ꯍꯟꯗꯣꯏꯔꯣ? ꯍꯜꯂꯣꯏꯌꯦ꯫ ꯀꯃꯥꯏꯅ ꯍꯜꯂꯨꯅꯤ? ꯑꯩꯅ ꯍꯟꯈ꯭ꯔꯒ ꯊꯕꯛ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯆꯤꯟꯕꯤꯗꯣꯏꯅꯣ? ꯂꯤꯡꯖꯦꯜ ꯀꯔꯤ ꯍꯥꯏꯒꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯋꯥꯔꯤꯁꯤ ꯃꯥ ꯇꯁꯦꯡꯅ ꯈꯪꯗꯦ꯫ ꯃꯄꯥꯒ ꯍꯦꯟꯊꯣꯏꯕꯒꯒꯤ ꯋꯥꯔꯤ ꯃꯥ ꯈꯪꯗꯦ꯫ ꯑꯗꯨꯅ ꯋꯥ ꯍꯥꯏꯐꯝꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯗꯨ ꯀꯥꯏꯗꯅꯕ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯗꯤ ꯕꯕꯥ ꯐꯠꯇ꯭ꯔꯤꯐꯥꯎ ꯂꯩꯒꯗꯣꯏꯔꯣ? ꯂꯩꯗꯧ ꯃꯥꯜꯂꯦ꯫ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯍꯣꯠꯅꯕꯤꯅꯤ? ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯃꯥꯁꯦ ꯑꯩꯒꯤ ꯕꯕꯥꯅꯦ꯫ ꯀꯦꯊꯣꯏ, ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯏ꯫ ꯗꯗꯥ, ꯕꯕꯥꯗꯣ ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ꯫ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯣ꯫ ꯀꯦꯊꯣꯏ? ꯇꯥꯏꯌꯦꯗ꯫ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯉꯦ꯫ ꯍꯥꯏꯌꯣꯗ, ꯗꯗꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯌꯣ꯫ ꯑꯩ ꯇꯥꯔꯤꯌꯦ꯫ ꯄꯨꯟꯁꯤꯁꯦ ꯉꯛꯏꯀꯣ꯫ ꯇꯝꯕ ꯉꯝꯗꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯄꯨꯟꯁꯤꯁꯦ ꯁꯦꯝꯕꯅꯦ ꯍꯥꯏꯕꯁꯦ ꯆꯨꯝꯕ꯭ꯔꯥ ꯈꯜꯂꯤ꯫ ꯑꯣꯏꯍꯟꯅꯤꯡꯕ ꯀꯌꯥ ꯑꯃꯅ ꯅꯥꯊꯩꯔꯒ ꯆꯠꯈꯤꯕ, ꯑꯗꯨꯒ ꯑꯣꯏꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯅ ꯏꯃꯥꯡꯗ ꯇꯠꯇꯅ ꯀꯥꯏꯍꯧꯕꯤꯔꯦ꯫
ꯃꯪꯗ ꯐꯥꯎꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥꯁꯦ ꯉꯁꯤꯗꯤ ꯇꯥꯏꯕꯪꯗ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯣꯛꯂꯔꯦ꯫ ꯅꯣꯛꯅꯤꯡꯗ꯭ꯔ ꯄꯨꯟꯁꯤꯁꯦ ꯀꯦꯊꯣꯏ? ꯗꯗꯥ, ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤ꯫ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯕꯨ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯍꯪꯒꯠꯅ ꯌꯦꯡꯕ ꯌꯥꯔꯣꯏꯌꯦ꯫ ꯃꯗꯨꯕꯨ ꯌꯥꯔꯝꯂꯕꯗꯤ ꯉꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯉꯁꯤ ꯂꯩꯕꯅ ꯍꯌꯦꯡ ꯂꯩꯔꯤꯕꯅꯤ꯫ ꯍꯌꯦꯡꯁꯦ ꯀꯔꯤ ꯊꯣꯛꯀꯅꯤ ꯈꯪꯗꯕꯅ ꯉꯁꯤꯁꯦ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯈꯣꯡꯆꯠꯁꯦ ꯀꯥꯏꯐꯗ꯭ꯔꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯊꯣꯏ, ꯑꯩꯗꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗꯨꯅ ꯍꯦꯟꯅ ꯁꯥꯡꯅ ꯎꯍꯟꯅꯤꯡꯉꯤ꯫ ꯅꯪꯅꯁꯨ ꯍꯥꯏꯔꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯇꯨ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯍꯪꯒꯠꯅ ꯌꯦꯡꯕ ꯌꯥꯔꯣꯏꯅ꯫ ꯆꯨꯝꯃꯤ, ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯈꯜꯂꯛꯏ, ꯉꯔꯥꯡꯁꯦ ꯉꯁꯤ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁꯣꯏꯕꯗꯣ ꯆꯨꯝꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯐꯪꯂꯦꯗꯅ꯫ ꯃꯗꯨꯅ ꯍꯌꯦꯡꯒꯤ ꯂꯝꯕꯤꯗ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯌꯥꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯗꯨꯅ ꯑꯩ ꯇꯨꯡꯒꯤ ꯂꯝꯕꯤ ꯄꯣꯔꯝ ꯅꯤꯡꯊꯤꯅ ꯌꯥꯠꯅꯤꯡꯉꯤ꯫ ꯑꯗꯨꯁꯨ ꯐꯩ, ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨꯅꯦ, ꯉꯁꯤꯁꯦ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯗ꯭ꯔꯕ ꯃꯤꯀꯨꯞꯁꯤꯗ ꯍꯌꯦꯡꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗꯅ ꯀꯥ ꯍꯦꯟꯅ ꯁꯥꯟꯅ ꯎꯁꯟꯕꯗꯨꯗꯤ ꯄꯥꯝꯗꯦ꯫ ꯗꯗꯥ, ꯍꯧꯖꯤꯛꯁꯤꯗꯅ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯅꯤꯡꯉꯦ ꯑꯩꯗꯤ꯫ ꯍꯦꯟꯊꯣꯏꯕ ꯆꯣꯛꯊꯔꯕ ꯆꯤꯟꯕꯥꯜ ꯑꯅꯤꯗꯨ ꯆꯤꯡꯇꯛ ꯇꯧꯅ ꯃꯈꯣꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯦꯊꯣꯏ, ꯇꯥꯏꯌꯦꯗ꯫ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯋꯥꯈꯜꯁꯦ ꯈꯔ ꯄꯣꯊꯥꯕꯗꯧꯅ ꯇꯧꯏ꯫ ꯑꯩꯒꯤ ꯆꯣꯔꯣꯜꯗ ꯚꯥꯞ ꯇꯥꯕꯁꯦ ꯅꯪ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯋꯥꯈꯜꯁꯦ ꯃꯅꯤꯡꯇꯝꯅ ꯑꯃꯨꯛꯃꯨꯛ ꯈꯟꯕ ꯐꯪꯏ꯫ ꯑꯋꯥꯕ ꯄꯣꯠꯂꯨꯝꯗꯣ ꯊꯥꯡꯊꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯋꯥꯕ ꯀꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯅꯧꯕꯔꯣ? ꯀꯦꯊꯣꯏ, ꯇꯥꯏꯌꯦ꯫ ꯀꯦꯊꯣꯏ, ꯑꯗꯨꯝ ꯀꯧꯔꯒ ꯂꯩꯔꯗꯣꯏꯔꯣ? ꯑꯗꯨꯝ ꯀꯧꯅꯤꯡꯉꯦ꯫ ꯅꯪꯁꯦ ꯀꯧꯔꯤꯈꯩꯁꯨ ꯄꯦꯟꯗꯦ꯫ ꯗꯗꯥꯅ ꯀꯧꯔꯤꯈꯩ ꯑꯗꯨꯝ ꯈꯨꯝꯃꯗꯤ ꯑꯩꯗꯤ ꯈꯨꯝꯅꯤꯡꯗꯕ꯭ꯔꯣ? ꯈꯨꯝꯗꯣꯏꯅꯤ ꯀꯩꯅꯣ꯫ ꯑꯗꯣ ꯗꯗꯥꯗꯤ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯛꯑꯦ꯫ ꯑꯗꯣ ꯗꯗꯥ, ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯆꯥꯛꯇꯣ ꯑꯩ ꯄꯨꯔꯛꯑꯒꯦ꯫ ꯄꯨꯔꯛꯀꯅꯨꯗ, ꯅꯪꯉꯣꯟꯗ ꯊꯕꯛ ꯍꯥꯞꯅꯕꯅꯦ꯫ ꯍꯣꯇꯦꯜꯗꯒꯤ ꯂꯧꯔꯒ ꯌꯥꯅꯤ꯫ ꯌꯥꯗꯦ, ꯑꯩ ꯄꯨꯔꯛꯀꯦꯀꯣ꯫ ꯀꯣ ꯗꯗꯥ, ꯀꯣ꯫ ꯅꯤꯡꯉꯥꯏꯁꯦꯀꯣ, ꯅꯪꯅ ꯉꯝꯗ꯭ꯔꯗꯤ ꯌꯥꯗꯦꯕ, ꯅꯠꯇ꯭ꯔꯥ? ꯌꯥꯗꯦ꯫ ꯍꯣꯏꯁꯦ, ꯍꯌꯦꯡ ꯑꯌꯨꯛ ꯈꯛꯇꯪ ꯀꯣ꯫ ꯍꯣꯏ, ꯀꯔꯤ ꯏꯟꯁꯥꯡ ꯄꯨꯔꯛꯎꯒꯦ? ꯅꯪꯅ ꯄꯤꯖꯅꯤꯡꯕ ꯑꯃ ꯍꯦꯛꯇ꯫ ꯑꯗꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦꯀꯣ꯫ ꯑꯗꯣ ꯗꯗꯥ, ꯕꯕꯥꯗꯤ ꯀꯔꯝꯕ ꯏꯟꯁꯥꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯒꯦ? ꯈꯪꯗꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯗꯥ ꯍꯦꯟꯊꯣꯏ? ꯕꯕꯥꯒ ꯀ꯭ꯂꯣꯁ ꯁꯨꯡꯑꯣꯏ ꯑꯣꯏꯔꯛꯇꯕ꯭ꯔꯣ? ꯍꯦꯟꯊꯣꯏꯕ ꯈꯨꯝꯃꯛꯇꯦ꯫ ꯍꯣꯏꯗ, ꯗꯗꯥꯅ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯗꯤ ꯁꯥꯎꯅꯨꯀꯣ ꯗꯥ ꯍꯦꯟꯊꯣꯏ꯫ ꯀꯦꯊꯣꯏ, ꯑꯩ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ? ꯈꯪꯗꯦ꯫ ꯇꯁꯦꯡꯅ ꯑꯩ ꯋꯥꯔꯤꯁꯦ ꯅꯤꯡꯁꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯀꯥꯎꯕ ꯍꯥꯏꯕꯁꯦ ꯋꯥꯍꯩ ꯈꯛꯇꯃꯛ ꯂꯩꯕ ꯑꯣꯏꯅ ꯇꯧꯏ꯫ ꯃꯃꯤ ꯁꯥꯃꯅꯤꯡꯂꯕ ꯊꯧꯗꯣꯛ ꯀꯌꯥꯗꯣ ꯀꯥꯎꯔꯒꯦ ꯈꯟꯕ ꯃꯤꯀꯨꯞꯁꯤꯗꯅ ꯍꯦꯟꯅ ꯃꯃꯤ ꯁꯦꯡꯂꯛꯄꯗꯧꯅ ꯇꯧꯏ ꯀꯦꯊꯣꯏ꯫ ꯗꯗꯥ, ꯑꯋꯥꯕ ꯋꯥꯔꯤꯗꯨꯗꯤꯅꯦ, ꯂꯩꯊꯣꯛꯑꯣ, ꯇꯝꯊꯣꯛꯑꯣ꯫ ꯅꯇꯣꯝꯇ ꯄꯣꯠꯂꯨꯝꯗꯨ ꯄꯨꯒꯦ ꯈꯟꯒꯅꯨ꯫ ꯂꯤꯔꯨꯔꯒ ꯑꯍꯣꯡꯕ ꯄꯨꯔꯛꯈꯤꯒꯗ꯭ꯔꯅꯦ? ꯋꯥꯈꯜꯒꯤ ꯑꯍꯣꯡꯕꯗꯤ ꯂꯥꯛꯀꯅꯤꯌꯦ꯫ ꯀꯦꯊꯣꯏ, ꯇꯥꯏꯌꯦꯗ꯫ ꯃꯊꯣꯡ ꯆꯥꯗ꯭ꯔꯕ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯅꯪ ꯑꯩꯕꯨ ꯏꯟꯊꯣꯛꯀꯦꯗꯤ ꯈꯟꯒꯅꯨꯀꯣ꯫ ꯑꯩꯁꯤꯕꯨ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯣ ꯗꯗꯥ? ꯊꯥꯖꯗꯕ ꯅꯠꯇꯦ, ꯄꯥꯈꯠꯄ ꯐꯥꯎꯏ꯫ ꯑꯩꯁꯤꯕꯨ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯤ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯠꯄꯤ ꯃꯥꯟꯕ꯭ꯔꯣ? ꯃꯥꯟꯗꯦꯗ꯫ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯃꯇꯝ ꯏꯆꯟꯅ ꯀ꯭ꯂꯥꯁ 5 ꯀꯥꯕ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯏꯆꯟ, ꯕꯕꯥ ꯍꯜꯂꯛꯑꯅꯤ, ꯂꯥꯛꯑꯣ, ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯑꯁꯤ, ꯅꯠꯇ꯭ꯔꯗꯤ ꯕꯕꯥꯅ ꯁꯥꯎꯔꯅꯤ꯫ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯍꯦꯟ ꯁꯅꯥꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯍꯦꯟꯊꯣꯏꯕꯅ ꯍꯥꯏꯔꯛꯏ, ꯏꯆꯟ, ꯆꯠꯂꯣ, ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯎꯔꯣ, ꯗꯗꯥꯁꯨ ꯄꯥꯔꯒꯦ꯫ ꯗꯗꯥ, ꯅꯪꯒꯤ ꯅꯥꯛꯇ ꯄꯥꯒꯦ ꯍꯥꯏꯕ, ꯑꯩ ꯇꯜꯂꯦ ꯃꯃꯥꯒ ꯄꯥꯕ꯫ ꯗꯗꯥ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯏꯆꯟ, ꯑꯗꯨꯏꯅꯦ꯫ ꯍꯣꯔꯦꯟ ꯗꯗꯥ ꯄꯥꯕ ꯂꯣꯏꯔꯒ ꯇꯥꯛꯄꯤꯒꯦꯁꯦ, ꯃꯔꯝ ꯃꯣꯛꯄꯅꯦ꯫ ꯍꯣꯏ, ꯂꯣꯏꯔꯒ ꯇꯥꯛꯄꯤꯌꯨꯀꯣ꯫ ꯍꯦꯟ ꯁꯅꯥꯁꯨ ꯆꯠꯈ꯭ꯔꯦ꯫
ꯍꯦꯟꯊꯣꯏꯕꯁꯨ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯦꯁꯣ ꯍꯜꯂꯛꯂꯦ꯫ ꯊꯦꯡꯕꯗꯨꯗ ꯃꯍꯩ ꯄꯥꯈꯠꯅꯔꯒ ꯂꯩꯕꯒ ꯒꯥꯔꯤ ꯃꯈꯣꯜꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯈꯩꯁꯨ ꯃꯥꯡꯒꯣꯜꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯩꯅꯣ ꯃꯣꯏꯕ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯤꯁꯤꯕꯣ? ꯑꯩꯗꯤ ꯅꯨꯡꯁꯥ ꯉꯥꯡꯒꯦ ꯇꯧꯔꯝꯕ ꯋꯥꯗꯨ ꯅꯥꯀꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜꯗ ꯇꯞꯅ ꯀꯥꯈꯠꯂꯛꯏ꯫ ꯀꯅꯥꯅꯣ ꯃꯥꯗꯤ? ꯃꯦꯝꯆꯥ, ꯋꯥꯔꯤ ꯁꯥꯡꯈ꯭ꯔꯦ, ꯏꯃꯨꯡꯗ ꯆꯪꯁꯤ, ꯑꯗꯨꯒ ꯋꯥꯗꯨ ꯏꯔꯦꯟꯖꯅ ꯍꯥꯏꯔꯒꯦ ꯑꯩ꯫ ꯀꯩꯅꯣ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯑꯒ ꯋꯥꯗꯨ ꯏꯔꯦꯟꯖꯅ ꯍꯥꯏꯒꯦꯕꯣ? ꯑꯣꯍꯣ, ꯑꯩꯅ ꯍꯥꯏꯁꯤꯅꯤꯅꯦ, ꯋꯥꯔꯤꯁꯦ ꯁꯥꯡꯉꯤ, ꯏꯃꯨꯡꯗ ꯆꯪꯉꯒ ꯍꯥꯏꯔꯒꯦ ꯍꯥꯏꯔꯦꯗꯅ꯫ ꯌꯥꯔꯣꯏ ꯏꯃꯨꯡꯗ ꯆꯪꯕ, ꯁꯤꯗ ꯍꯥꯏꯒꯗꯕꯅꯤ꯫ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ? ꯀꯦꯁꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ꯫ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ? ꯍꯥꯏ, ꯇꯞꯅ ꯉꯥꯡꯉꯨꯅꯦ, ꯃꯤ ꯇꯥꯅꯤꯅꯦ ꯀꯔꯤꯅꯣ ꯃꯁꯤꯕꯣ? ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯣ꯫ ꯃꯥꯁꯦ ꯆꯦꯜꯂꯛꯑꯕꯅꯤ, ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯌꯨꯝꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯦꯝꯆꯥ ꯃꯁꯥꯗꯨ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯈꯅꯥꯎꯗꯨꯁꯨ ꯏꯐꯨꯟ ꯐꯨꯟꯕꯗꯧꯅ ꯇꯧꯈꯤ꯫ ꯋꯥ ꯐꯥꯎ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯄꯤꯗꯨꯁꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯏꯃꯨꯡꯗ ꯆꯪꯉꯒ ꯐꯤ ꯍꯣꯡꯅꯕ ꯅꯪ ꯑꯝꯇ ꯁꯤꯜꯂꯨ, ꯊꯦꯡꯖꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ꯫ ꯆꯥꯛꯄꯨꯗꯤ ꯆꯥꯔꯛꯑꯦ ꯑꯩꯈꯣꯏ꯫ ꯁꯤ ꯍꯥꯏꯔꯒ ꯀꯦꯁꯣ ꯃꯈꯣꯡꯗ ꯊꯥꯡꯒꯦ ꯇꯧꯕꯒ ꯃꯦꯝꯆꯥꯅ, ꯅꯨꯄꯤꯁꯦ ꯃꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯊꯤꯟꯗꯣꯛꯄꯤꯔꯣ ꯆꯃꯣꯏꯕ꯫ ꯃꯦꯝꯆꯥ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯄꯨꯡꯁꯦ ꯀꯌꯥ ꯇꯥꯔꯒꯦ? ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯊꯤꯜꯂꯣ ꯍꯥꯏꯔꯤꯅꯣ? ꯌꯨꯝꯁꯤꯗ ꯄꯨꯔꯛꯑꯝꯗꯥꯏꯗꯗꯤ ꯄꯨꯡ ꯌꯦꯡꯍꯧꯗ꯭ꯔꯕꯣ? ꯅꯨꯄꯤ ꯊꯤꯔꯕ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯑꯍꯤꯡꯁꯤꯗ ꯅꯨꯄꯤ ꯄꯨꯔꯒ ꯂꯥꯛꯏꯁꯤꯕꯣ? ꯃꯇꯥꯡꯅ ꯌꯥꯗꯕꯩꯅꯦ ꯍꯥꯏꯔꯦꯗꯅ꯫ ꯆꯞ ꯃꯥꯟꯅꯩꯌꯦ, ꯃꯇꯥꯡꯅ ꯌꯥꯗꯕꯩꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯁꯨ꯫ ꯃꯣꯏꯕꯥꯁꯦ ꯅꯆꯥ ꯂꯩꯔꯕꯅꯦ, ꯄꯥꯈꯪꯅꯦ ꯈꯟꯕꯤꯔꯤꯔꯣ? ꯍꯥꯏ ꯅꯨꯄꯤ, ꯅꯪꯃꯁꯨꯅꯦ, ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯃꯇꯨ ꯃꯆꯥ ꯂꯩꯔꯦ ꯈꯪꯗꯕ꯭ꯔꯥ ꯅꯪꯅ ꯂꯥꯛꯏꯁꯦ? ꯆꯠꯂꯣ ꯌꯥꯝ ꯊꯨꯅ, ꯅꯪ ꯉꯛꯁꯝ ꯄꯥꯏꯗ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ꯫ ꯃꯦꯝꯆꯥ, ꯋꯥꯗꯨ ꯌꯦꯡꯉꯒ ꯉꯥꯡꯉꯨꯅꯦ, ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕ? ꯅꯪꯁꯨ ꯂꯩꯌꯨ, ꯃꯥꯁꯨ ꯂꯩꯍꯟꯁꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯌꯥꯔꯣꯏ, ꯌꯨꯝ ꯑꯃꯗ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯅꯤ ꯁꯨꯕ ꯌꯥꯔꯣꯏꯌꯦ꯫ ꯃꯈꯣꯏ ꯕꯕꯥꯅ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯌꯨ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤꯁꯦ ꯂꯩꯍꯟꯕ ꯌꯥꯔꯣꯏ꯫ ꯃꯥꯒꯤ ꯈꯣꯡꯊꯥꯐꯝ ꯃꯐꯝꯁꯤꯗ ꯂꯩꯇꯦ꯫ ꯑꯗꯨꯒꯅꯦ, ꯃꯥ ꯂꯩꯍꯟꯒꯦ ꯍꯥꯏꯔꯒꯅ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ꯫ ꯑꯁ ꯃꯦꯝꯆꯥ, ꯃꯈꯣꯏ ꯕꯥꯃꯨꯟꯅ ꯋꯥꯈꯜ ꯇꯧꯕꯤꯌꯨ꯫ ꯃꯦꯝꯆꯥ, ꯍꯌꯦꯡ ꯐꯖꯅ ꯈꯟꯅꯔꯁꯤ꯫ ꯁꯅꯥ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯁꯤ ꯍꯥꯏꯔꯒ ꯀꯦꯁꯣ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ꯫ ꯊꯣꯡꯖꯤꯟꯗ ꯍꯦꯟꯊꯣꯏꯕꯅ ꯊꯥꯡ ꯁꯣꯔꯤꯗꯨ ꯄꯥꯏꯔꯗꯨꯅ ꯐꯜꯂꯒ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯁꯛꯇꯝ ꯑꯣꯏꯕꯅ ꯀꯦꯁꯣ ꯃꯅꯤꯡ ꯈꯖꯤꯛ ꯍꯜꯂꯤ꯫ ꯑꯗꯨꯒ, ꯊꯣꯏꯕ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯊꯥꯡꯗꯣ ꯊꯝꯃꯨ꯫ ꯁꯦ, ꯇꯧꯍꯩꯗꯦ, ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯁꯤ꯫ ꯅꯨꯄꯤꯁꯦ ꯄꯨꯔꯒ ꯍꯦꯛ ꯆꯪꯉꯛꯄꯗ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯤꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ꯫ ꯊꯣꯏꯕ, ꯋꯥꯔꯤ ꯁꯥꯁꯤ, ꯊꯥꯡꯗꯣ ꯊꯝꯃꯣ, ꯇꯧꯍꯩꯗꯦꯅꯦ꯫ ꯍꯦꯟꯊꯣꯏꯕ ꯑꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯃꯃꯤꯠ ꯑꯗꯨꯁꯨ ꯃꯄꯥꯗ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯊꯥꯡꯗꯣ ꯏꯃꯥꯗ ꯄꯤꯔꯛꯎ ꯀꯗꯥꯏ? ꯇꯧꯍꯩꯗꯦ, ꯐꯠꯇꯦꯁꯦ꯫ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯅꯔꯒ ꯏꯆꯥ ꯕꯗꯅꯥꯝ ꯆꯥꯅꯕꯅꯤ꯫ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯃꯤꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ꯫ ꯏꯆꯥꯗꯤ ꯋꯥꯈꯜ ꯌꯥꯎꯕꯅꯤ, ꯒ꯭ꯌꯥꯟ ꯂꯩꯕꯅꯤ꯫ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯅꯗꯦꯀꯣ? ꯀꯗꯥꯏ ꯄꯤꯔꯛꯑꯣꯁꯦ꯫ ꯃꯦꯝꯆꯥꯅ ꯊꯦꯝꯂꯗꯨꯅ ꯊꯥꯡꯗꯨꯗꯤ ꯂꯧꯔꯦ꯫ ꯍꯦꯟꯊꯣꯏꯕ ꯃꯃꯥꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝꯁꯨ ꯇꯥꯈꯤꯗꯦ, ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤꯁꯨ ꯎꯈꯤꯗꯦ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯍꯦꯟꯊꯣꯏꯕ ꯊꯃꯣꯏ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈꯤ꯫ ꯄꯤ ꯑꯗꯨꯁꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯦꯝꯆꯥ ꯅꯣꯛꯅꯤꯡꯗ꯭ꯔꯕ ꯆꯤꯟꯕꯥꯜꯗꯨ ꯆꯤꯡꯇꯛ ꯇꯧꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯒꯤ ꯄꯤꯅꯣ? ꯀꯞꯀꯅꯨꯁꯦ, ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗꯤ ꯅꯣꯛꯀꯗꯕꯅꯤꯅꯦ꯫ ꯀꯞꯄꯒ ꯃꯤꯅ ꯑꯁꯣꯟꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ? ꯀꯞꯀꯅꯨꯀꯣ꯫ ꯍꯦꯔꯥ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯒꯤ, ꯁꯣꯝꯗ ꯊꯣꯔꯛꯎꯁꯦ, ꯂꯝꯕꯤ ꯊꯠꯄ ꯍꯧꯅꯗꯦ꯫ ꯁꯤ ꯍꯥꯏꯔꯒ ꯃꯆꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯏ꯫ ꯀꯦꯁꯣꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯗꯨꯅ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯈꯣꯠꯂꯗꯨꯅ ꯁꯅꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯏꯃꯥ, ꯕꯕꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ? ꯏꯃꯥꯅ ꯀꯩꯝ ꯍꯥꯏꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯏꯕꯨꯡꯉꯣ, ꯅꯄꯥꯒꯤ ꯑꯄꯥꯝꯕꯅꯤ, ꯇꯧꯖꯔꯁꯅꯨ꯫ ꯅꯈꯣꯏꯁꯨ ꯋꯥ ꯍꯥꯏꯒꯦ ꯈꯜꯂꯒꯅꯨꯀꯣ꯫
Ima lady and Noigi. Imana Panaba Singani. Changasilo. Patana Batorasi. Pibam Sida, Karihana Pataga no Ima. I, Babasi am sounding it. Imungo. I am no man but Powdang di Kangasikadorage. Imana ne, Panabasini Harishini. Anam Kalanuba. Changasilo. Hentoy basu, Mama da awa bahaf ke kaludre. Mama na lawgadori ba firep aduda, masu chatkani haisina, magi wakal oikre. Memchasu, machabu ning tina potana bahairam laga. Hen sanagi manakta changag tuna famtare. Ahing duma, mikup ama faw mamit uishin kide. Wakal duma maon kali. Nung dangan kisanuhay duna, sing duna laikre. Kari firep no memcha na lawgadori ba. Macha singi kalaga lawgadori ba firep la. Natraga, mapuroy bagi ay fanabahay duna lawgadori bra. Natraga na, mamasagi damag oy na lawraga na. Kari karamba firep. Nung sisungan ba ba marayte, loy haning ba ahing na, hena sang ba daw na tawi hay na ribasi, chumlibra.